हौखिबा पुंग कुनमरी की मनुंगदा मणिपुर दा तमथीरबा लाइना लाइसट असि पॉजिटिव ओइखिबा केस मसिंग कुंथ्रानी थोय हेनगतुना लाइना असि पॉजिटिव ओइबा मसिंग चामगा कुनमा थोय सुख्रे ngarang numidang angan maphaubada pung kunmari gi manung de hengalakhiba asina tamthiraba laina laichat asigi oiba masing khwaidigi hena yamani awang nongpok lamdamdana laina asigi positive oiba masing yambada manipur na ahum subada leiri khwaidigi hena yamana assamni amade assam gi mathangda tripura na leiri ngarang numidang pung 9 minute manga taba phaubada leikhiba phibang gi matungina assam gi apunba positive oiba masing 1463 ni masigi manungda haukiba pung kunmari gi manungda positive oikiba masing chamaga tarama thoidi state asigi oina mioi chamri ga taramari recover tawkiba ga loinana mioi lising amaga chani yankhai thoi active oina lairi sikiba masing na mari ni haukiba pung kunmari gi manungda positive oiba anoba case nifu mapa lakhiba ga loinana tripura da positive oiba masing chamnga ga kun sukhe chamaga humdra humdoi recover tawkhiduna active oiba masing chahum ga nifu tare ni tripura da mi siba laitri ngarang numidang angan ba phawda manipur de hengalakhiba positive oiba masing punna kunthani thoini haina health department gi phangba pawgi likhul amana phongdoroli laichat asigi wangang loi amasung health care additional director dr khoirom sasikumar mangang thadorok paserol amagi matungina rims amasung jenims sathakiba test singda mioi 12 positive oiba thengnaki rims ta mioi ani amadi jenims 13 positive oiba thengnakhiba adugi manungda tare na nupani amadi taruk na nupini positive oiba 13 gi manungda delhi dagi halakhiba tengnopal dagi mioi mari mumbai dagi halakhiba senapati dagi mioi ahum chennai dagi halakhiba tamenglong dagi mioi ani bishnupur dagi mioi ama amasung surachanpur dagi mioi ama yawi urkhul dagi mioi ani positive oikhi adum oinamak kadai dagi halakhibano haibadi official oiba cherol aduda palakte positive oikhriba singadu rims amadi jenims hospital da admit tawduna layengba hukre amadi mathau taba thabak sing lokhatpa hukre haina dr sasikumar gi cherol aduna phongdoroli ngarang nungthin phawda rims ta sathaba test ta nupa manga amasung nupi ama positive oiba thengna khre haina dr sasikumar gi atopa cherol amana phongdorokle cherol aduna phongdorokpagi matungina positive oikhiba taruk tugi manungda delhi dagi lakpa kakching dagi mioi ani amasung thobal dagi mioi ama yawi chennai dagi lakpa tamenglong dagi mioi ani amasung mumbai dagi lakpa kamjong dagi mioi ama yauri positive oiraba sing asi jenims amasung rims ta thamduna layeng bagi thabak lokhat kibaga loinana mathau taba thabak sing lokhat khre hairi health department dagi phangba topa pawgi likhun amagi matungina ngarang jenims ta sathakiba test ki manungda mioi 12 positive oiba thengnare hairi positive oikiba sing asigi manungda kangpokpi dagi manga tengnopal dagi ahum sorachanpur dagi ani amadi chandel bishnupur amasung imphal west dagi amamam yauri jenims ta positive oikhiba 12 asi kadai kadai dagi lakhibano haibagi matang da chap chawo paw phangma ngamdri nahan numidang athengbada rims amadi jenims ta positive oikhiba 12 amadi rims ta ngarang numidang angan ba phawda positive oikhiba taruk amadi ngarang numidang angan ba phawda jenims ta positive oikhiba 12 punna hokhiba pung kunmari gi manungda mioi kunthani thoi positive oikhiba asi tharaga manipur da hojik positive oiba masing chamaga kunma thoi sure amaromda positive oibadagi layeng duna phakhiba masing nahan phawbuda kuntaruk oirambadu ngarang tarani thoi phaduna hospital dagi discharge tawkhibana phakhiba masing kuntrani pan sure ngarang mioi tarani thoi phaduna hospital dagi discharge tawkhiba adugi manungda mangana nupani amadi tare na nupini makhoi sing adugi manungda tarama thoina surachanpur district tagini amadi atopa amaduna imphal east district tagini ngarang numidang angan ba phawda manipur gi positive oikhiba apunba masing chamaga kunma thoidagi kunthani pan negative oiraktuna hospital dagi discharge tawkhibana hojik jenims amadi rims te active oiba case marfu humdoi layeng duna leiri manipur gi apunba district tara taru ki manungda positive oiba case amata leitaba district phairjol district khaktangai hore nahan numidang angan ba phawda tamenglong district ta positive oiba case amata leiramdabadu ngarang numidang athengbada positive case ani thengna khibaga loinana rims ta test tawbuda positive oiba ani masu thengna khibani hairi harobada pawilai news reader gi video bu yengmiri bu khuding makpu thagachari